Lakhipur online puthok saba megi tangtara mathoi nongmaijing numit ki Khomjinba Pao tabirasi. Ahanbada maruoiba pao. Bharat amasung Pakistan leibak anina nongmai kapnaba lepnabada yanaba porakre. Barak Tampak ki zila ahomdasu ngasi ayuk pung nipandagi panchayat mikhalgi bot masing thiba hauragani. Kabi Guru Rabindranath Thakur gi mapok komon amasung marup pauche gi rising day pangthokre. Ningsingli Khuraizam Fulendro haiba Fulendro gi chahi marfutra suba mapok thorom pangthokre amasung jiribamda chathariba kang tournament ngasi SAYCA ga ichel club ka sanaragani. Haujik mapungoiba pau tabirasi. Bharat amasung Pakistan leibakanina nakalanigi marakta chathakiba lanmigi operation sing lepnabagi matangda yanaba porakre. Masigi matungina leibakanina ngarang thangjagi nungtil pung manga dagina nongmai kapnaba lepnabada yanaba porakhi. Bharat ki Foreign Secretary Vikram Misri na New Delhi da wafam asi lauthokibani. Mahakna hai Pakistan lanmigi Director General of Military Operations na ngarang ceasefire gi matangda phone tawraktuna hiramasida yanaba porakpani hairi. Masigi matungina kangphal ising amasung nongthaki lanmigi operation kudingmak lepada yanaba porakre. Hayeng ningthau kaba numita lanmigi DGMO gi thakta amukhana wari sanagani hairi. Kendra gi External Affairs Mantri Dr. S. Jaishankar na Bharat amasung Pakistan anigi marakta nongmai kappa lepagi yana che porakle hairaduna social media da pikiba paujelamada Bharat na hojiksu terrorism gi mayokta lepli matungdasu masigi wakhalon asi makha chathakigani haina mahakna phongdokhi. Bharat ki security gi phibam gi matangda khana nainabagi damak Pradhan Mantri Narendra Modi na ngarang Delhi da awang bathaki mifam ama kaukhi. Mifam asida ngaksel Mantri Rajnath Singh, National Security Advisor Ajit Doval, Chief of Defence Staff Anil Chauhan amasung lanmigi atei makok thongba official sing saruk jakhi. US ki Rashtrapati Donald Trump na mayai da leiduna yanaba porakpani haibagi wafam Bharat ki official sing na yakhidre amasung masi DGMO gi thakta wari sanabana yanaba porakibani haina mayek singna phongdokli. Asomda Bharat amasung Pakistan leibakanina nongmai kapnaba lepnabagi yanaba porakrabagi matungdasu ngarang numidangda Pakistan ki drone sing Bharat ki nongthak ngamkhai lansilaktuna paisilakpagi pau phangkhe. Jammu amasung Kashmir, Punjab amasung Rajasthan na chingbagi ngamkhai lamdam singda ahoba makhol sing takhe hairi. Masiga loinana Jammu gi mafam sing paksanna mai muthatnakhe. Rajya Pumbaga loinana Barak Tampak ki jila ahumdasu ngasi ayuk pung nipandagi panchayat mikhal gi vote masing thiba hauragani. Cachar jila gi vote thibagi thabak silchar Ramnagar ISBT amasung ISDT da pangthokani. ISBT da ka Nepal aduga ISDT da ka tarahumdoi vote masing thibagi thabak pangthokani. Ka khuding da table tara leigani. Cachar jila gi apunba mirep lising mari chamri ga marpu tara taruki rajniti gi maraibak ngasi lep lagani. Vote masing thibagi thawang asi mapung phana pangthokna bagi damak Cachar gi jila magistrate na Bharatiya Nagarik Suraksha Sanhita gi section 1humphumdoi gi makhada athingba khara lauthokre. Athingba sing adudi silchar Ramnagar ISBT amasung ISTT gi meter 100 na konma mafam singda gari parking toba yararoi. Vote masing thibaga mari lainana saktak che yaudaba miyoi sing ISBT amasung ISTT gi compound da changba yaroi. Sok panba yaba pot chai puduna amadi bambulana chingba thaba harauba phongdokpasu yaroi hairi. Lakhipur ko district ki sungasi tongan ba kamari da vote masing thigani hairi. Sri Bhumi jila da Karimganj College da ka nipan da vote masing thigani. Ka khudingmak CCTV gi makhada thabak pangthokani. Sri Bhumi gi Patharkandi da sungasi ayuk pung nipan da gi vote masing thiba hogani. Hailakandi gi SS College da ka nipan da ngasi panchayat mikhal gi vote masing thiba gi thabak pangthokani. Vote masing thipam da mobile phone, computer, laptop loinana makhal amata gi electronic potlam sing puduna changbada su athingma thamkhre. Humbutara ni thoi suba Miss World kumhai Hyderabad ki Gachibowli Indoor Stadium da hudokre. Handaki asina Bharat na ahum suba oina kumhai asi pangthokpani. Miss World lisingani kunmari gi mana phanglabi Czech Republic ki Kristina Piskova na handaki Miss World phangadawi bida luhup upigani. Laibak chamaga nifudagi saruk yariba kumhai asigi grand finale megi tang 13 da pangthokani.
कवि गुरु रविंद्रनाथ ठाकुर की मपोक कुमोन अमसुंग कुमजा लिसिंग अमगा चमापन हुंफुमापनदा हौदोखिबा मरुप पाउचे की यांखै तरेट सुबा राइजिंग डे की थौरम मे की तांग मापन अगरतला की मात चौमुहुनिदा मरुप की संगाइदा पांथोखरे पाउचे की फॉर्मर एडिटर आर के कल्याणजितना थौरम मपो ओइरगा मणिपुरी साहित्य परिषद त्रिपुरा की प्रेसिडेंट एल बिरमंगल सकनाइरबा अइबा डब्ल्यू बिरमंगल अमसुंग साहित्य अकादमी न्यू दिल्ली मणिपुरी लैंग्वेज एडवाइजरी बोर्ड की मेंबर खोस्नाम बिरोलाना मिथुंग ओइना सरुक जाखी अहानबदा कवि गुरु रविंद्रनाथ अमसुंग मरुप हौदोकपिरंबा सनेख्या राजकुमार कमलजित की मफमदा इकाई खुमना बोर्ड पाउचे की एडिटर आर के तरुणजितना तरामना ओकपगी वारोल पीखी डब्ल्यू बिरमंगलना मरुपना हौकिबा चाही यांखै तरुकता थेंगनाखिबा अवा चैथें कयागी वारी पल्लदुना वांगांखी साहित्य परिषद के प्रेसिडेंट एल बिरमंगलना मरुप हौदोकपिरंबा सनेख्यादी तुंगदा करी ओइरकनी हाइबसी मांगजौनना खंगबा ngambagi magun leiba misak amani haina panki खोस्नाम बिरोलाना महागना आंगांग ओइरिङैदगी उदुना लाखिबा मरुप ngасidi चाही यांखै तरेता खोंदारकले हाइना फोंदोखि थौरमदा एन निरंजन खोस्नाम मंगल तोपसुबम जोगेंद्र एल धीरेन्द्र एस खेलामोहन के धीरेन खोस्नाम बिरोला एल मीना सी जमोलिना के एस साब्या एस उमा एस नमिताना सैरें पाथोखि हाइना अगरतलादगी फंगबा पाव सिना हाइरि कवि गुरु रविंद्रनाथ ठाकुर की मपोक कोमोन थौरम मे की तांग मापनदा हाइलाकांदी जिला की लाइस्रम खुंदा लैबा कांगबम चंद्रशेखर की संगाइदा जमना पांथोखरे थौरम असिदा असेम मनी प्रेसिडेंट सिंह एंड सन्स पब्लिशर हाइलाकांदी असम ना मयाई तांगबल द लैतेंखी थौरमदा कोइजम सोपोन भीपी मणिपुरी साहित्य परिषद असम ना अथोइबा मिथुंगलेन अदुगा मोइरेंगजम देव सिंह सुब्राम साहित्य रत्नना अखन्नबा मिथुंग ओइना सरुक जाखी थौरम असिदा असेम मनी कोइजम सोपोन पुख्रमबम नोनी कांगबम चंद्रशेखर न चिंगबा मियोय सिंगना कवि गुरु की मरमदा वांगांखी अरोइबदा कोनसम रविंद्र सेक्रेटरी मणिपुरी साहित्य परिषद असम ना थागत वाही पीदुना थौरम अदु लोइसिनखी खुराइजम फुलेंद्रो सिंह मेमोरियल ट्रस्ट इम्फाल न सेंदुना निंगसिंगली खुराइजम फुलेंद्रो हाई फुलेंद्रो की चाही मरपुत्रा सुबह मपोक नुमित की थौरम जवाहरलाल नेहरू मणिपुर डांस अकादमी के ऑडिटोरियम दंगरांग पांथोखरे थौरमदा असैलुप की प्रेसिडेंट अमसुंग नेशनल अवार्डी दिलीप मयंगबमना चीफ गेस्ट सीनियर ब्रॉडकास्टर सोंगथाम कमलाना प्रेसिडेंट गेस्ट ऑफ ऑनर ओइना मणिपुर फिल्म की सकनाइरबा सिंह लमजा तोंबा केट्रीमेम राशि येंखोम रोमा फिल्म प्रोड्यूसर्स एसोसिएशन की प्रेसिडेंट बिनापानी थोक्सोम अम्मा की प्रेसिडेंट डॉक्टर युमनाम सुरेना डाइस तफंकी ट्रस्ट असे की चेयरपर्सन डॉक्टर खुराइजम कोनिकाना तराम नोकपगी वारोल पीखी थौरम असिदा सोविनियर अमसु पोथोखी थौरमदा सकनाइरबा म्यूजिक डायरेक्टर फिल्म मेकर अरिबम श्याम शर्मा दा लाइफ टाइम अचीवमेंट अवार्ड लिसिंगनिगा कुनमंगा खुसिनखी अवार्ड असिदा मेमेंटो सोल अमा साइटेशन अमसुंग लुपा लिसिंग कुनमंगा की सेल की मना यावरी फुलेंद्रो न खुदोल तंबिरंबा इसै मेक फजबा कया मरम जावरी अनोबा जुकी अनोबा आशा पुदुना लाखलो नहारोल सेमलसी अनोबा संसार कयाम वाटली लमदमदो कयाम वाटले पनबा याय फिल्म ददी था थाबुंगतोन लमजा कौगने नहाकपु असिना चिंगबा पनबा याय ऑल इंडिया स्टेट गवर्नमेंट एम्प्लॉइज फेडरेशन की नेशनल एग्जीक्यूटिव काउंसिल की अप्रैल की तांग 19 नुमिनिनी चुमना राजस्थान की उदयपुर सिटी दा पांगथोखिबा मिफमदा लौखिबा वारेप की मतुंगिना एम्प्लॉइज सिंगी हक की दमक लाखलिबा मे की तांग 19 ऑल इंडिया स्ट्राइक चथगदबा सिदा मणिपुर की ओइनसु मपुंग फाना सगतकनी हाइना मणिपुर स्टेट गवर्नमेंट एम्प्लॉइज फेडरेशन MSGEF की जनरल सेक्रेटरी सगोलसेम प्रवीण कुमार मैतेना थादोरक पाव अमदा फोंदोरकले पावगी मिफम अदुदा MSGEF की जनरल सेक्रेटरी S प्रवीण कुमार मैते प्रेसिडेंट L शरद वाइस प्रेसिडेंट ऑर्गेनाइजेशन पुरुजित लारियंगबम VP ऑर्गेनाइजेशन TH जोन अमदी मीडिया कोऑर्डिनेटर N विद्यानंद सरुक जाखे मणिपुर गवर्नमेंट सर्विसेज फेडरेशन के हौजी जनरल सेक्रेटरी ओइना पुजरीबा सगोलसेम प्रवीण कुमार मैते कौजै अखोगी ऑल इंडिया की AIGSF ऑल इंडिया स्टेट गवर्नमेंट एम्प्लॉइज फेडरेशन की
na sinjiba National Executive Committee gi meeting hogiba April 2025 ki tarik 28 amasung 19 da ekhoi representative sing yauna patcha thakhiba achoba mitham magi warep ki matungina lawiba me gi tarik 19 da tonga ba charter of demand tara regarding aphegi employees in workers in sector private sector tonga mafam sing da thakot tor the employees in gi hak ki damakta no motive one day strike sathaga do wari adu Manipur gi ona Manipur Government Services Federation gi site gi yam strongly and vehemently support to jagani maram maduna department khudimukta section khudimukta sector khudimukta thabak tawiriba kamu employees workers in khudimukna hariba May gi tarik 19 da sathaga doribo all India gi strike asibu support to winaba ningsing jari loina na ikhoina masiga hariba simak ngarang respect honorable governor and respected chief secretary da khoi charter of demand se petition jakhe adu loina na April gi tarik da ikhoina petition jakiba charter of demand ta thru jawa khoi gi address to governor and chief secretary and all secretaries administrative secretaries da yauriba charter of demand tara thru simak apne reiterate to jagani aduga Hamoy Singam, Mayam Dina prayer to Zebadi, employees in workers in every sector, private sector, public sector, Kudimana, Haribo, all India, general strike on coming 20th May, say, Hawaii Hutang, support of Vidina, employees ki right, workers ki right, say, Kuna, Tanjana Pohana, the Matin, Pabinaba, Kurumzari, Kunam Puthalajari. DFO Jiribam Forest Division Senduna Green India Mission Lisinganika Kunmari Kunmangagi Makada Support Activities and Livelihood Mission Githarom Arang Pangthokre Nimidasida Maruena Jiribam Gimapum Kayada Uchara Sing Thaki Loinana P2 Naba Mesin Yongkham Uyen Thabagi Polam Sing Amadi Chirana Chingba Lemna Joint Forest Management Committee Singda Yanthoki Thoromasida Elangbam Nirmala Chano Chief Executive Officer Forest Development Agency Jiribam Forest Division Nongthomba Biraj Singh Member Secretary JFMC Dolakhal Muslim Amadi Numit Kapa Ningthemcha Member Secretary JFMC Suto Bekrana Chingba Miyoi Singh Saruk Jaki Ujara Thabaduda 156 Battalion CRPF ki official Singh Forest ki staff Singh Amadi School ki Oja Amadi Mahiroi Singh Saruk Jaki District Council Association Jiribam Nasinduna Dipam Kunugi Community Holda Kangkutarana Saruk Jaduna Sanariba Ahanba Tingnam Paripuri Ichilinau Ningsing Men's Camp Tournament Lisinganika Kunmangagi Narang Sanakiba Matchda Yaul Club na YLC Ebo Panjal Trama Pantaruk Tamatiba Pikre Match asida N Kirana referee aduga A Ibuton Amadi TH Herojitna scorer Amadi recorder gi thodam labiki tournament asigi ngasini tilpung amataba matamda SAYCA ga Ichil Club ko sanagani Khomjinba Pao Energy Healing Center Rongpur Part 2 the Chahi Amagi Patient Care Management Training Course ta Nupi Ahunga Nupa Ahungi Damak Application Kauri Training Loibaga Thabaki Kudong Saba Pigadori Masigi Damak Pau Haunabiu Energy Healing Center Naturopathy Hospital Rongpur Part 2 Mitei Khulmanakta Leriba Center Asigi Mobile Number 93957 Number Asida Contact Tobiduna Megitang Kunmathogi Manungda Application Pisinana Bahairi Energy Healing Center Rongpurda Computer gi matenga Anoba madi ariba anaba singbo computer gi matenga layong khangdokpuna layang bahosare computer gi matenga makal makhagi anaba singi report lokthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layang bajaragani Maruwaina nupigi laina sing iwatpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yaragani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin lairakpa
watpagi anaba koktanaba amadi steam bath ki khudongchaba leijare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak lengsinbirabu mangjongna appointment ki damak mobile number 9395732456 number asida call tobiragna bakhanganjari nungairaba pau yoga acupressure amadi physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagi tamak ngasimak lengsin birabu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym Hobi Road Fullertol Cachar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phawba layengzari mobile number 8638078821 hairiba number asida layengba lakpagi mangwainana appointment book tobinaba khanganjari Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna Bharat amasung Pakistan leibak anina nongmei kapna balebna badayana baporakre Barak Tampak zila ahomdasu ngasi pung nipandagi Panchayat Mikhalgi Bot Masing Thiba Hauragani Kabi Guru Rabindranath Thakur gi Mapok Komon amasung Marup Pauche gi Rising Day Pangthokre Ningsingli Khuraizam Fulendro haiba Fulendro gi chahi marfutra suba mapok thorong pangthokre amasung Jiribamda chathariba kang tournament ngasi SAYCA ga Ichel Club ka sanaragani Lakhipur online YouTube channel gi paw sandok chaba ngasi gi oinadi matang asidaloi jare